Congress ki Lusingbor Rahul Gandhi na Mizoram de pikiba statement amagi matang da BJP ki mouthpiece amagumna Amuco na Phongdorakpa Waphambu MPCC ki President ke Megachandra na Laibak Thibani haina ngasi Congress baban da pangthokpa paumi singa unaba amada Phongdokhre. Paumi singa unaba aduda MPCC ki President ke Megachandra na Phongdokhibada Rahul Gandhi na pikiba apunba statement adugi apunba wafam dagi machet ama laukhatlaga Amuco na wahi gi wahanthok hanbadi mapung pharoi. Rahul Gandhi na mapung oina Haikhre Manipur asi BJP ki game plan amadi makoi gi role na machet thokna thugaire haibani maduda Amuco na condemn tawi hairakpa asi haiman bathoi BJP gumba political party na wafam asi da react tobudi maram chai aduga civil society oriba Amuco na matam thaduna Phongdorakpa asi maram chaba wali Manipur gi laimaidagi Congress party laiba natraga leitaba haibasi Amuco na hairoidabagi Wangmada haibani haina lawi. Amaromda Rahul Gandhi na haikiba wafam da BJP na Phongdokkiba wafam adu nokning ba fawi. Wakal tawa mayam na pulliba BJP na toy na palliba Cabo Valley Congress Party na Burma da pitok lamani haiba wafam asi mamutta na khangdaba male. Manipur gi Cabo Valley Congress Party leitringai Indian Constitution semdringai mamangda Burma da leikrabani. Masigi sabsaba document Delhi da leba National Archive da leibani maduda satlaga thidokpiu. Congress na Cabo Valley Burma da pithokkibani haibagi document leirabadi puthokpiu hainasu MPCC gi President ke Megachandra na Phongdokhi. Gasigi press conference asi hokiba Rahul ji gi speech ama Mizoram da nganghibaga mari lenana Amuco All Manipur United Club Organization na tang tratukta khabarda ya kari akhoi tang tratukta hapakpa press ta hapakpa dugi mari lenana ni Amuco haibasi state asigi yamna over apex body organization club singi apun organization mani aduna ay ahanbada Amuco bu yam chawa organization mani haijabaga loinana Amuco na AICC amasu state ki Congress ki MPCC Manipur Pradesh Congress Committee da thamlakpa wafam haibtare yam kanba wafam khara thamakasi Amuco na tawroidaba wafam hairoidaba wafam khara thamakasi masiga mari lenanani Amuco na Rahul ji na ngangba amadi press interview amadi speech ta haikibasi masida Amuco se ekoina expect tawriba posigi wangmada satkiba haitare aduna Amuco si like hoigi BJP gi mouthpiece hoina ngangakpasisu nungaitaba as a organization hoina dum haibirati adi agadaba haitare aduna adugi leiriba wafamsi mana hoigi Rahul ji gi speech tu condemn tawi haibasu hai adagi deadline tang kunbaki manungda numit humni baki manungda Rahul ji ki speech ka mari lenana AICC or state ki Pradesh Congress Committee na responsible logada bani haiba su haiba deadline ju bi bhai tare haibadi organization amana political party organization of the deadline bi ju ekoi sarkar su natabani na masi masu phajadaba hai tare loinana masigi Hoji Rahul ji na haibasidi ai adugi matangdusu thamjage Rahul ji gi wafamdu dagi Amuco na haibiriba point do only paragraph amada speech amagi mapum amadagi sentence ani khai pick up tawa aduga madu phajadi haina haibadugi wanida aduna paragraph tuma or statement duma sentence anina arthadu mapung phaba artha phudokpadudi langani aba any
writing or any speech or any interview da paragraph amadu da yauriba meaning do